Heirokpu Lanna Uhalliba Maibam Jek Nong Lei Amasung Atei pe Singna Pung kun marigi Manungda Sengdorakkadabani Heirok Apunba Club Pawasi Pandam Pausi dagi Lokhatjabani Maibam Jek Nong Lei Amasung Facebook page kharana social media Facebook amadi WhatsApp na chingbada Heiroki miyambu hunduna post kaya thagaliba si lagliba pung kun marigi manungda laibang miyamda maruwaina Heirok miyamda masa masana lankhre haina Sengdorakkadabani natravade Makata na maduda thoglakpa afafatagi teksak masa masana pujagadabani haina Heirok Apunba Club ki maikaidagi phongdorokle Maibam Jek Nong Lei Amasung Facebook page kharana social media da Heiroki miyambu usithawaidaba amade chumilali khangdaba wafam kaya post thagatuna Heiroki miyambu Lanna Uhalliba honarakpagi matangda ngasi Heirok kaithelda leiba Heirok Apunba Club ki sanglenda pangthokpa paugi mifam amada Heirok Apunba Club ki president wahengbam jivanna Mathaki wapam asi thamladuna hai mamang saigi me ahumdagi chinkuki narco terroristing na mitai singi mathakta satharakpa lana si tha taraga taruk hele haujik phawda state lengak amasung central lengak anigi maikaidagi irang asi loisinabagi honabadi iude handaki lana sida Heiroki leiriba club organization amasung mahiroi amadi maira paibi kayana laukiba thaudang lamdam asigi chingkhong singya da leijaba langi awaba nanglaba ima ibel isilinau singni hena khangnaraba ngakta nei Jiban na makata na hai handak Imphal area da thoki ba irang sing maruwaina kaisampat amadi kakwana chingba da thoki ba irang aduda Maibam Jek Nong Lei amadi Atei Facebook ki khuthangda Heiroki miyambu laibak mamangda Lanna Uhalliba honaribasi yamna laibak thivane Jiban na hai Maibam Jek Nong Lei Facebook account pairiba miyoi sing asina chinkuki narco terroristing na mitai singi mathakta satharakpa Lanna sibu nathaiduna Mitai, maitai isilinau singi marakta nungsinaroi mathong huktaba wahi wata kaya sizinaduna Heiroki miyambu laibak miyamda Lanna Uhalliba honaribasi Heirok Apunba Club na tumina yengduna leithokloi Maibam Jek Nong Lei Facebook account sing asibu operate tawriba miyoi singna masa masana Facebook ta iduna thagaliba wapam sing aduga mari leinana pungkun marigi manungda laibak miyamda maruwaina Heirok miyamda Sengdorakkadabani Karigumba makoina pungkun marigi manungda laibak miyamda Sengdorakkadabani makhatana maduda thoglakpa afafatagi teksak masa masana pujagadabani haida warning tawkhe Heirok amati Thoubal district pu laibak miyamda Lanna Uhalliba amadi achan miran khaibagi thawong sing asi Heirok Apunba Club ki maikaidagi nungaitaba phongdokli hairaduna jiban na makhatana hai mitai maitai isilinau singi marakta class thoglakpa yaba wahi wata kaya Maibam Jek Nong Lei gumba Facebook account operate tawba singbu Police Department Crime Branch sing na tumina yengduna leibasisu Heirok Apunba Club ki maikaidagi pendaba wafam kaya thamkhe India lengak amasung Manipur lengak ani na punna chatminaduna irang asigi waroi sinathubada pubirao miyambu ingna chingna leiba phanganbiyu hainasu Heirok Apunba Club ki maikaidagi su ngasigi paugi mifam aduda appeal tawkhe